ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯃ ꯐꯝꯂꯤ ꯂꯩꯃ꯫ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯌꯨꯝꯒꯤ ꯌꯥꯝꯅ ꯈꯟꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯩꯇꯣꯟꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯏ꯫ ꯏꯆꯦꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯒꯅꯤꯗ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯑꯌꯥꯝꯕ ꯂꯥꯏ ꯇꯤꯟꯕꯨ ꯊꯑꯣꯏꯅꯔꯛꯇ꯭ꯔꯦ꯫ ꯇꯧꯅꯤꯡꯕ ꯀꯥꯟꯗ ꯇꯧꯕ, ꯇꯧꯅꯤꯡꯗ꯭ꯔꯕ ꯀꯥꯟꯗ ꯇꯣꯛꯄꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯦ꯫ ꯏꯕꯨꯡꯉꯣ, ꯃꯗꯨꯅꯤꯅꯦ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗ꯭ꯔꯤꯕꯁꯤꯁꯨ꯫ ꯂꯥꯏ ꯂꯩ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯀꯌꯥ ꯊꯑꯣꯏꯅꯔꯛꯇ꯭ꯔꯦ꯫ ꯍꯣꯏꯗ, ꯃꯥꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦ, ꯅꯧꯄ꯭ꯋꯥ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯕꯅꯤꯅ ꯇꯧꯕ ꯇꯥꯏ꯫ ꯑꯩꯅꯒ ꯍꯔꯥꯎꯕꯨꯡꯗ ꯆꯠꯄꯁꯤꯗꯤ ꯃꯤꯁꯤꯡꯅ ꯂꯣꯟꯅ ꯌꯦꯡꯅꯗꯨꯅ ꯆꯤꯕꯣꯟ ꯋꯥ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯕꯨꯅꯤ ꯑꯄꯪꯕ ꯃꯤ ꯍꯥꯏꯅꯔꯤꯁꯦ꯫ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕꯗ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ, ꯆꯞ ꯃꯥꯟꯅꯩ꯫ ꯁꯤꯁꯨ ꯋꯥꯔꯤꯅꯤ ꯍꯥꯏꯕꯕꯨ ꯏꯆꯦ, ꯅꯃꯧ ꯅꯨꯄꯤ ꯐꯪꯂꯝꯗꯥꯏ ꯑꯁꯤꯕꯨ ꯋꯥꯈꯜꯕꯨ ꯀꯝꯗꯧꯕꯤꯕꯒꯦ? ꯃꯁꯤꯗ ꯂꯩꯃꯅ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯗꯨꯅ, ꯍꯩꯇꯣꯟ ꯍꯥꯏꯕ ꯏꯕꯨꯡꯉꯣ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯏꯃꯧ ꯑꯃ ꯐꯪꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯕꯒ ꯌꯥꯗꯦ ꯈꯪꯂꯕ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯍꯧꯅꯁꯥꯅꯤꯗ꯫ ꯅꯪ ꯅꯊꯟꯇꯅ ꯌꯨꯝꯒꯤ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝꯗꯣ ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯄꯗꯒꯤꯗꯤ ꯈꯔ ꯐꯔꯒꯅꯤꯗ꯫ ꯑꯗꯨꯕꯨꯗꯤ ꯐꯔꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯝꯖꯔꯦ ꯍꯥꯏꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯑꯗꯨꯗ ꯏꯕꯨꯡꯉꯣ, ꯅꯨꯄꯤꯗꯨꯅ ꯈꯣꯡꯒꯨꯜ ꯇꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯁꯤꯅꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯄꯥꯈꯠꯂꯤꯕꯁꯤ꯫ ꯁꯣꯏꯗꯅ ꯐꯕ ꯑꯣꯏꯅꯤꯗ ꯏꯆꯦ꯫ ꯐꯠꯇ ꯐꯠꯂꯝꯗ꯭ꯔꯒꯁꯨ ꯏꯆꯦꯅ ꯐꯖꯅ ꯍꯩꯅ ꯁꯤꯡꯅ ꯁꯦꯝꯗꯣꯛꯄꯤꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯟꯆꯒ ꯂꯥꯡꯂꯦꯟꯒ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ 2-3 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯃ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯨꯝꯖꯤꯠ ꯃꯇꯣꯟꯗꯨ ꯐꯔ ꯍꯥꯏꯕ ꯃꯈꯩ ꯃꯪꯒꯣꯜꯗ ꯋꯥꯏ ꯁꯤꯠꯂꯤ꯫ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯨꯠꯇ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯋꯥꯏ ꯀꯅꯥꯅ ꯁꯤꯠꯅꯒꯦ? ꯂꯥꯡꯂꯦꯟ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯀꯩꯅꯣ ꯋꯥꯏ ꯁꯤꯠꯂꯤꯁꯤ ꯎꯗ꯭ꯔꯣ? ꯍꯩ, ꯍꯧꯖꯤꯛꯄꯨ ꯋꯥꯏ ꯁꯤꯠꯄ ꯃꯇꯝꯂꯣ? ꯉꯁꯥꯏ ꯃꯈꯩ ꯀꯩꯗꯧꯔꯒ ꯂꯩꯕꯒꯦ ꯅꯪꯕꯣ? ꯍꯣ, ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯨꯏꯌꯦ꯫ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯨꯔꯤꯕ, ꯖꯒꯣꯏ ꯁꯥꯔꯒ꯫ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯦ ꯏꯇꯥ ꯇꯥꯌꯣꯟꯅꯩꯅꯦ꯫ ꯂꯥꯏꯗꯨꯛ ꯊꯥꯟꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯏ ꯁꯤꯠꯄ, ꯂꯥꯏꯇꯤꯟꯒ ꯑꯝꯇ ꯆꯪꯂꯨꯔꯤꯅꯤ ꯌꯨꯝꯁꯤꯗ꯫ ꯀꯩꯅꯣ ꯏꯃꯥ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯇꯤꯟꯅꯣ? ꯁ꯭ꯋꯥꯏꯗ ꯂꯥꯏꯇꯤꯟꯒ ꯂꯩꯇꯦꯀꯣ? ꯍꯩ, ꯅꯆꯤꯟꯗꯨ ꯈꯨꯝꯒꯅꯨꯅꯦ꯫ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦꯅꯦ꯫ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯗꯦ, ꯈꯨꯝꯒꯗꯧꯔꯤꯕꯁꯤꯅ꯫ ꯍꯣ, ꯉꯥꯡꯕꯤꯔꯛꯀꯅꯣ, ꯑꯩꯁꯨ ꯌꯥꯝꯅ ꯇꯥꯅꯤꯡꯗꯤꯌꯦ꯫ ꯋꯥꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯠꯅꯤꯡꯉꯤ ꯁꯤꯠꯀꯅꯤ, ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯁꯤꯠꯅꯤꯡꯉꯤ ꯁꯤꯠꯀꯅꯤ꯫ ꯃꯁꯤꯗ ꯏꯃꯥꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯏꯃ, ꯅꯪꯒ ꯉꯥꯡꯅꯖꯕ ꯉꯝꯖꯗꯦꯗ꯫ ꯂꯥꯡꯂꯦꯟ ꯁꯨꯝꯆꯤꯠꯇꯨ ꯐꯔ ꯍꯥꯏꯅ ꯁꯤꯠꯂꯝꯂꯒ ꯃꯃꯥꯏꯗꯨ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯃ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯈꯣꯡꯒꯨꯜ ꯇꯥꯗꯕ ꯏꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯨꯕ, ꯉꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ꯫ ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯏ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯃꯥꯅ ꯌꯨꯝꯁꯤꯗ ꯃꯤꯔꯦꯝ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕ ꯑꯣꯈꯥꯛ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯀꯨꯝꯕꯁꯦ꯫ ꯃꯑꯣꯡ ꯀꯥꯏꯗꯤ ꯌꯥꯝꯅ ꯐꯕꯒ ꯃꯥꯜꯂꯦ, ꯃꯅꯨꯡꯗꯅ ꯇꯤꯟꯅꯤ ꯆꯪꯂꯤꯕ꯫ ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯃꯃꯧ ꯅꯨꯄꯤ ꯌꯦꯡꯗꯨꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯂꯥꯏꯗꯨꯛ ꯑꯝꯇ ꯊꯥꯜꯂꯔꯣꯏꯗ꯭ꯔꯣ? ꯍꯣ, ꯆꯥꯛ ꯊꯣꯡꯂꯤꯁꯤ ꯎꯕꯤꯗ꯭ꯔꯕꯣ? ꯍꯩ, ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯡꯒꯗꯕꯅꯤꯅꯦ꯫ ꯑꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯧ ꯁꯤꯅꯤꯅꯦ꯫ ꯍꯣ, ꯉꯝꯖꯗ꯭ꯔꯦ꯫ ꯀꯅꯥꯒꯤ ꯃꯤꯅꯕꯨ ꯇꯧꯕ ꯉꯝꯒꯗꯣꯏꯅꯣ? ꯂꯥꯏ ꯅꯤꯡꯂꯤꯉꯩ ꯆꯔꯥ ꯍꯦꯟꯕꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯅꯕꯨꯛꯇꯣ ꯂꯥꯝꯂꯕꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯀꯅꯤꯅꯦ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯇꯧꯒꯗꯕꯅꯤꯅꯦ꯫ ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ꯫ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯍꯣ, ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯅꯠꯇꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯦ ꯏꯈꯣꯡꯁꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯀꯥꯟꯊꯣꯛꯇꯨꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯏꯃꯥꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯈꯨꯠ ꯑꯃ ꯊꯕꯥꯛꯇ ꯌꯩꯖꯔꯤ꯫
ꯑꯩꯈꯣꯏꯁꯨ ꯅꯪꯗꯧꯅ ꯃꯧ ꯑꯣꯏꯔꯛꯂꯤꯕꯅꯤꯅꯦ ꯏꯅꯦꯝ ꯏꯀꯨꯕꯨ ꯌꯥꯝ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯛꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯗꯥꯏ ꯃꯅꯦꯝꯅ ꯉꯥꯡꯕ ꯋꯥꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯍꯣ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯒꯕꯨ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯁ꯭ꯋꯥꯏꯗꯒ ꯀꯨꯏꯅ ꯉꯥꯡꯕꯤꯔꯅꯨ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯤ ꯀꯗꯥꯏꯗꯣꯝꯇ ꯂꯩꯕꯤꯔꯁꯨ ꯆꯠꯂꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯐꯅꯕꯅꯤꯅꯦ ꯅꯪꯕꯨ ꯇꯥꯛꯄꯤꯔꯤꯕꯅꯤꯅꯦ ꯃꯁꯤ ꯃꯈꯥ ꯌꯥꯝꯅ ꯁꯥꯡꯊꯅꯤꯡꯂ ꯃꯥꯜꯂꯦ ꯆꯠꯂꯣ ꯍꯥꯏꯕꯁꯤ ꯇꯥꯗ꯭ꯔꯕꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯇꯥ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯃꯃꯥ ꯇꯝꯅ ꯊꯣꯝꯃꯤ ꯈꯨꯖꯥꯏ ꯑꯗꯨ ꯂꯩꯃ ꯃꯊꯕꯥꯛꯇ ꯄꯥꯜꯂꯤ ꯂꯥꯡꯂꯦꯟꯅ ꯁ꯭ꯋꯥꯏꯗ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯕꯗꯤ ꯑꯗꯨꯅꯤ ꯂꯩꯃ ꯃꯐꯝꯗꯨ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯦ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯊꯨꯅ ꯆꯠꯂꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯃꯍꯥꯛ ꯃꯤꯠꯂꯨ ꯑꯅꯤꯗꯨꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯀꯞꯄꯤ ꯀꯌꯥꯗ ꯇꯥꯏꯌꯣꯟꯅꯔꯕꯅꯣ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯏꯃꯧ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯁꯥꯒꯩꯒꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩ ꯃꯅꯦꯝ ꯃꯀꯨꯕꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯛꯈꯤ ꯃꯈꯣꯏꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇꯗ ꯅꯣꯡꯃꯇ ꯍꯪꯒꯠꯇꯨꯅ ꯈꯨꯝꯖꯈꯤꯗꯦ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯍꯥꯛ ꯍꯤꯡꯖꯔꯛꯈꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯆꯥꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯇꯝ ꯆꯥꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯏ ꯌꯥꯝꯅ ꯁꯦꯡꯅ ꯃꯍꯥꯛ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯁꯤꯒꯤ ꯁꯥꯖꯠ ꯑꯁꯤꯗꯤ ꯃꯥꯒ ꯐꯖꯅ ꯇꯥꯏꯌꯣꯟꯅꯔꯦ ꯃꯃꯧ ꯅꯨꯄꯤꯅ ꯇꯤꯟꯈꯦꯠ ꯂꯩꯈꯦꯠꯄꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯃ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯈꯔ ꯁꯦꯡꯗꯣꯛꯏ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯈꯔꯗꯤ ꯇꯧꯁꯤꯟꯖꯩ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯣꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯍꯧꯗ꯭ꯔꯤꯅ ꯇꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯌꯥꯔꯣꯏ ꯑꯩꯕꯨ ꯀꯔꯤ ꯇꯧꯒꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯧꯗꯣꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯨꯃꯤꯠꯁꯤ ꯌꯧꯈ꯭ꯔꯦꯅꯦ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯃꯇꯝꯁꯤ ꯊꯦꯡꯂꯤ ꯍꯧꯒꯠꯂꯣ ꯑꯁꯨꯝꯅ ꯍꯧꯗꯣꯛꯂꯕꯗ ꯂꯥꯡꯂꯦꯟ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯏꯃꯥ ꯇꯨꯝꯕꯕꯨ ꯊꯨꯒꯥꯏꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯊꯨꯒꯥꯏꯕ ꯅꯠꯇꯦꯅꯦ ꯃꯇꯝꯁꯤ ꯌꯧꯔꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩ ꯇꯨꯝꯂꯤꯁꯤ ꯎꯗ꯭ꯔꯣ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯇꯨꯝꯃꯨꯅꯦ ꯑꯩꯅ ꯇꯨꯝꯕꯁꯤ ꯐꯥꯎ ꯍꯦꯛ ꯌꯦꯡꯁꯤꯟꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯂꯕꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯧ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯩꯁꯨ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯁꯤ ꯃꯤꯅꯤ ꯃꯤ ꯏꯃꯥꯒꯤ ꯃꯤꯠꯇ ꯑꯩ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯕꯒꯦ ꯅꯨꯃꯤꯠꯅ ꯅꯝꯁꯤꯟꯈ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗꯣ ꯐꯔꯔꯣꯏ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯈ꯭ꯔꯕꯗꯤ ꯌꯥꯍꯧꯕ ꯌꯥꯔꯦ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦꯀꯣ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ ꯊꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯄꯥꯏꯄꯣꯅ ꯊꯣꯝꯃꯛꯀꯅꯤ ꯂꯩꯃ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯤ ꯂꯥꯡꯂꯦꯟꯅ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯤꯡꯂꯤꯅꯣ ꯈꯪꯗꯦꯅꯦ ꯉꯥꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯌꯥꯍꯧ ꯉꯟꯕꯤ ꯃꯥꯅ ꯑꯣꯏꯅ ꯉꯟꯇꯥꯅ ꯏꯔꯨꯖꯊꯣꯛꯇꯨꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯧ ꯑꯁꯤꯕꯨ ꯃꯤꯅꯥꯏꯔ ꯍꯥꯏꯕꯅꯤꯗ ꯅꯨꯡꯊꯤꯜꯅꯤ ꯂꯥꯡꯂꯦꯟ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯤ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤ ꯑꯃꯒ ꯃꯍꯥꯛꯀ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯏꯆꯦ ꯉꯝꯖꯄꯣꯟꯇꯦꯗ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯒ ꯂꯩꯃꯤꯟꯅꯕ ꯏꯅꯦꯗꯣ ꯊꯥꯏꯅ ꯊꯕꯛꯇꯤ ꯌꯥꯝꯅ ꯐꯕꯅꯤ ꯀꯗꯥꯏꯗꯒꯤ ꯊꯕꯛ ꯐꯕꯅꯣ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯄꯨꯔꯥ ꯃꯤꯔꯦꯝꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯧꯅ ꯂꯣꯏ ꯍꯥꯏꯗꯣꯏꯕ ꯂꯥꯏ ꯇꯤꯟꯗ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯕꯅꯤ ꯃꯥꯗꯤ ꯍꯦꯟꯃꯜꯂꯤ ꯌꯥꯝꯅ ꯑꯩꯒ ꯃꯥꯏ ꯁꯨꯛꯆꯥꯟ ꯍꯦꯛ ꯆꯥꯟꯅꯗꯦ ꯉꯥꯡꯗꯣꯏꯒ ꯈꯣꯠꯇꯣꯏꯒ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯇꯅꯕ ꯃꯁꯝꯗꯣ ꯍꯦꯛꯇ ꯐꯣꯏꯗꯠꯂꯨ ꯀꯩꯅꯣ ꯅꯣꯡꯃ ꯑꯩꯒꯤ ꯃꯁꯤꯡ ꯉꯔꯥꯡꯗꯨ ꯂꯥꯛꯄ ꯀꯥꯟꯗ ꯁꯣꯏꯔꯣꯏꯃ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯔꯨꯖꯔꯒ ꯂꯥꯏꯗꯨꯛ ꯊꯥꯎꯁꯤꯅꯤ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣꯕ ꯇꯧꯔꯨꯅꯨ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯅꯣ ꯂꯥꯏ ꯂꯥꯛꯂꯒ ꯃꯇꯦꯡ ꯈꯛ ꯄꯥꯡꯗꯕꯅꯤꯀꯣ ꯍꯣ ꯑꯩꯅꯁꯨ ꯇꯧꯔꯦ ꯍꯥꯏꯅ ꯇꯧꯗꯕꯅꯤ ꯃꯗꯨꯗ ꯃꯥꯅ ꯁꯥꯎꯕ ꯃꯌꯥꯝꯁꯤꯗꯤ ꯀꯩꯅꯣ ꯑꯩꯅꯒ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯏꯕꯦꯝꯃ ꯅꯍꯥꯟꯅ ꯈꯪꯂꯗꯕꯅꯤ ꯏꯟꯁꯥꯡꯗ ꯃꯣꯔꯣꯛ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯒꯅꯦ ꯑꯍꯤꯡꯗ ꯃꯈꯣꯡ ꯍꯥꯝꯕ ꯆꯦꯜꯍꯟꯒꯗꯕꯅꯤ ꯑꯗꯨꯗ ꯇꯃ ꯅꯪꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯏꯆꯦ ꯑꯗꯨꯝꯅ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯀꯩꯒꯤ ꯐꯠꯇꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯦꯛꯇ ꯇꯧꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯁꯤꯕꯨ ꯀꯩꯅꯣ ꯁꯤꯟꯗꯣ ꯂꯩꯇꯣꯟ ꯐꯥꯕꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯈꯩ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯊꯣꯛ ꯊꯣꯛ ꯑꯣꯜꯂꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯅ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ ꯃꯅꯦꯝꯕꯨ ꯑꯣꯠꯀꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯂꯥꯡꯐꯩꯗ ꯂꯩꯔꯤꯉꯩ ꯊꯕꯛꯁꯤ ꯃꯈꯥ ꯆꯠꯊꯅꯕ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯈꯔ ꯉꯜꯂꯞꯅ ꯊꯣꯡꯉꯤ ꯃꯃꯥꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛ ꯑꯗꯨꯗ ꯃꯣꯔꯣꯛ ꯑꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯁꯦ ꯍꯣꯔꯦꯟ ꯐꯖꯅ ꯆꯦꯟꯖꯔꯁꯅꯤ ꯃꯃꯥꯕꯨ ꯀꯧꯏ
ꯍꯣ ꯆꯥꯛꯁꯤ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯕ ꯐꯥꯎꯕꯗꯤ ꯀꯧꯅꯗꯕ ꯐꯕꯅꯤ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯀꯧꯅꯖꯕꯁꯤꯕꯨ ꯑꯁ ꯉꯝꯖꯄꯣꯟꯇꯦꯗ ꯍꯣ ꯆꯥꯕꯤꯔꯔꯣ ꯇꯨꯃꯤꯟꯅ ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯃꯧ ꯅꯨꯄꯤꯅꯒ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯒ ꯆꯥꯅꯤꯡꯕꯖꯥꯠ ꯅꯠꯇ꯭ꯔꯦ ꯃꯍꯥꯛ ꯁꯤꯕ ꯌꯥꯗꯕꯒꯤ ꯑꯗꯨꯛ ꯆꯥꯕ ꯍꯥꯏꯕꯗꯨ ꯃꯉꯥꯏꯔꯦ ꯆꯥꯛꯂꯨꯛꯇꯨꯗ ꯐꯝꯊꯩ ꯆꯥꯛ ꯈꯔ ꯀꯣꯠꯊꯗꯨꯅ ꯏꯟꯁꯥꯡ ꯃꯍꯤ ꯈꯔ ꯍꯩꯗꯨꯅ ꯆꯥꯏ ꯆꯥꯛꯈꯣꯝ ꯑꯃꯔꯛ ꯍꯨꯞꯄꯗꯨ ꯐꯥꯎꯕ ꯃꯣꯔꯣꯛ ꯁꯥꯃꯟꯕꯅ ꯌꯣꯠꯄ ꯉꯝꯗ꯭ꯔꯦ ꯃꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯂꯩꯃ ꯃꯌꯥꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯗꯨꯃꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯃꯃꯧ ꯅꯨꯄꯤꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯦ ꯆꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯃꯗꯨꯗ ꯂꯥꯡꯂꯦꯟꯅ ꯁꯠ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯆꯥꯛ ꯆꯥꯕ ꯐꯝꯊꯔꯛꯄꯗ ꯉꯥꯏꯔꯤ ꯍꯧꯒꯠꯄꯤꯔꯤꯕꯗꯨꯅ ꯐꯝꯊꯈꯣ ꯐꯝꯊꯧ ꯍꯥꯏꯕꯅꯤꯅꯦ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯁꯠ ꯆꯤꯡꯊꯩ ꯀꯩꯅꯣ ꯆꯦꯡꯅꯒ ꯆꯦꯡ ꯇꯥꯡꯕꯅꯦ ꯍꯦꯛꯇ ꯍꯧꯒꯠꯂꯤꯕꯗꯨꯕꯣ ꯄꯨꯈꯝꯁꯤ ꯊꯤꯔꯤꯕ ꯆꯥꯛꯁꯦ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯆꯥꯒꯗꯕꯅꯤ ꯆꯥꯛ ꯃꯔꯨꯝꯇ ꯂꯦꯝꯍꯟꯕ ꯌꯥꯔꯣꯏ ꯆꯥꯎ ꯁꯠ ꯆꯥꯎ ꯆꯥꯛꯁꯦ ꯂꯣꯏꯅ ꯆꯥꯗ꯭ꯔꯤ ꯐꯥꯎꯕ ꯍꯧꯒꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯂꯩꯃ ꯆꯥꯛ ꯆꯥꯕ ꯇꯥꯏ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯈꯩ ꯃꯍꯥꯛ ꯆꯥꯛ ꯆꯥꯏ ꯁꯥꯔꯕ ꯃꯣꯔꯣꯛ ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯆꯥꯏ ꯂꯥꯡꯂꯦꯟꯅ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯌꯦꯡꯖꯩ ꯑꯍꯤꯡꯅꯤ ꯂꯩꯃ ꯃꯕꯨꯛ ꯌꯦꯛꯄ ꯊꯤꯟꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯏ ꯑꯩꯕꯨ ꯉꯁꯥꯏ ꯆꯥꯈꯤ ꯃꯣꯔꯣꯛ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏꯕꯁꯦ ꯑꯍꯤꯡꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯗꯨꯗ ꯄꯨꯗꯣꯟꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯇꯝꯅ ꯆꯦꯟꯆꯠ ꯆꯠꯂꯤ ꯃꯗꯨꯕꯨ ꯂꯥꯡꯂꯦꯟ ꯈꯪꯉꯤ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯆꯦꯜꯂꯦꯗꯅ ꯆꯦꯜꯂꯨ ꯈꯔ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯨ ꯅꯨꯡꯉꯥꯏꯗꯍꯦ ꯂꯩꯃ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯩ ꯍꯦꯛ ꯍꯤꯞꯊꯕꯒ ꯑꯃꯨꯛ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯏ ꯑꯃꯨꯛꯁꯨ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯗ 3-4ꯔꯛꯇꯤ ꯃꯍꯥꯛ ꯆꯦꯜꯂꯤ ꯂꯥꯡꯂꯦꯟꯅ 3-4ꯔꯛꯇꯤ ꯁꯨꯔꯦꯁꯦ ꯂꯝꯖꯦꯟ ꯆꯦꯟꯕꯗꯨ ꯋꯥꯔꯝꯂꯅꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯝ ꯇꯧꯔꯛꯂꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯃꯁꯥꯗꯨ ꯄꯣꯞ ꯇꯥꯔꯦ ꯃꯍꯥꯛ ꯅꯥꯔꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯂꯥꯡꯂꯦꯟ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯍꯥꯏꯐꯦꯠ ꯃꯃꯥꯒꯤ ꯐꯃꯨꯡ ꯂꯣꯝꯗ ꯌꯦꯡꯉꯤ ꯃꯃꯥꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯏ ꯍꯥꯏꯖꯩ ꯀꯨꯜꯂꯒ ꯂꯩ ꯃꯥꯂꯦꯟ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯖꯩ ꯀꯠꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯂꯥꯡꯂꯦꯟ ꯃꯃꯥꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯀꯨꯟꯗꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯀꯅꯥꯝꯇꯅ ꯃꯉꯣꯟꯗ ꯌꯦꯜꯂꯛꯈꯤꯗ꯭ꯔꯦ ꯉꯥꯡꯂꯛꯇ꯭ꯔꯦ ꯃꯁꯤꯅ ꯍꯦꯟꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯦꯗꯅ ꯐꯃꯨꯡꯁꯤꯗ ꯑꯗꯨꯝ ꯀꯨꯟꯗꯨ ꯂꯩꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯦꯕ ꯍꯧꯖꯤꯛꯇꯤ ꯏꯆꯤꯛ ꯆꯤꯛꯂꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯝꯇꯥ ꯊꯥ ꯂꯣꯏꯁꯤꯜꯂꯛꯂꯦ ꯀꯨꯝ ꯑꯃꯒꯤ ꯆꯩꯔꯥꯎꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯂꯩꯃꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯀꯨꯝꯒꯤ ꯆꯩꯔꯥꯎꯕꯁꯤ ꯂꯥꯛꯄ ꯀꯥꯟ ꯃꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯏꯃꯨꯡꯁꯦ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯒꯗꯕꯅꯤ ꯏꯃꯥꯗꯤ ꯍꯛꯆꯥꯡꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯇꯧꯀꯣ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯃꯥ ꯌꯨꯝꯁꯤ ꯂꯣꯏꯅ ꯑꯩꯅ ꯁꯤꯠ ꯁꯦꯡꯉꯣꯕ ꯉꯝꯖꯔꯣꯏ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯍꯩ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯇꯧꯍꯩꯗ꯭ꯔꯒꯅ ꯏꯃꯥꯅ ꯀꯣꯛ ꯍꯦꯛ ꯇꯧꯕꯤꯔꯣ ꯑꯩꯗꯤ ꯇꯧꯕ ꯁꯨꯛꯉꯝ ꯉꯝꯖꯔꯣꯏ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤꯅꯦ ꯃꯁꯦ ꯍꯣ ꯉꯝꯖꯔꯣꯏ ꯍꯥꯏꯕ ꯑꯩꯅ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯗꯅꯣ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯍꯟꯖꯤꯟ ꯁꯨꯝ ꯉꯥꯡꯅ ꯂꯩꯔꯤꯁꯤꯕꯣ ꯐꯔꯦ ꯏꯃꯧꯅ ꯉꯝꯂꯣꯏ ꯍꯥꯏꯔꯕꯅꯤ나 ꯆꯐꯨ ꯎꯌꯥꯟ ꯈꯔ ꯐꯦꯡꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯈꯔꯒ ꯁꯤꯠ ꯁꯦꯡꯂꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯡꯂꯦꯟ ꯍꯥꯏꯖꯍꯧꯏ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥꯅꯤꯡꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅꯦꯀꯣ ꯑꯩ ꯄꯦꯜꯂꯕꯖꯥꯠꯅꯤ ꯆꯐꯨ ꯎꯌꯥꯟ ꯍꯃꯨꯛ ꯇꯩꯕꯗꯨ ꯐꯦꯡꯉꯨ ꯀꯥꯏꯅ ꯐꯦꯡꯂꯅꯤꯍꯦ ꯊꯣꯡꯒꯥꯜꯗ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯇꯣꯝꯕꯤ ꯆꯪꯂꯛꯏ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯤꯗ ꯍꯩꯃꯥ ꯏꯃꯥꯁꯤ ꯂꯥꯛꯂꯤ ꯃꯥꯜꯂꯤꯅꯦ ꯁꯥꯎꯔꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯟꯈꯤꯗꯨꯅ ꯃꯃꯥꯕꯨ ꯀꯧꯖꯩ ꯏꯃꯥ ꯂꯥꯛꯏꯔꯣ ꯑꯧ ꯏꯆꯥꯒꯤ ꯅꯥꯛꯇ ꯏꯃꯥ ꯂꯥꯛꯂꯤꯕꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯄꯥꯎꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦꯅ ꯐꯠ ꯍꯦꯛꯇ ꯂꯥꯛꯂꯕ ꯀꯥꯈꯠꯂꯛꯎ ꯏꯃꯨꯡꯗ ꯆꯪꯁꯤꯔꯥ ꯌꯥꯔꯅꯤꯗ ꯁꯤꯗ ꯑꯗꯨꯝ ꯐꯝꯒꯦ ꯃꯍꯥꯛ ꯐꯝꯊꯩ ꯂꯥꯡꯂꯦꯟꯁꯨ ꯐꯝꯊꯩ ꯏꯕꯦꯇꯣꯝꯕꯤꯅ ꯍꯪꯉꯤ ꯏꯅꯝꯃꯗꯤ ꯂꯩꯇꯔꯥ ꯂꯩꯈꯤꯕꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏꯀꯣ ꯀꯔꯤꯒꯤꯅꯣꯅꯦ ꯍꯧꯖꯤꯛꯇꯅꯤ ꯃꯥꯒꯩꯒ ꯂꯥꯎꯅꯈꯤꯕꯗꯣ ꯏꯆꯥꯗꯕꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣꯅꯦ ꯍꯣ ꯃꯥꯅ ꯍꯥꯏꯔꯤꯅꯤ ꯆꯩꯔꯥꯎꯕ ꯀꯨꯏꯗ꯭ꯔꯦ ꯏꯃꯨꯡ ꯃꯪꯒꯣꯜꯁꯦ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯑꯁꯤꯅꯤ ꯃꯗꯨꯗꯤ ꯑꯩ ꯉꯝꯂꯣꯏꯕ ꯏꯃꯥ ꯃꯣꯏꯒꯤ ꯃꯤꯔꯥꯡ ꯊꯥꯡꯕ ꯌꯨꯝꯁꯦ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯂꯥꯛꯈꯤꯕ ꯅꯠꯇꯦꯕ ꯑꯩ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯣꯏꯅꯦ ꯁꯤ ꯂꯣꯏꯅ ꯁꯤꯠꯄꯒꯥꯏꯗꯤ ꯀꯅꯥꯅ ꯉꯝꯅꯤ ꯑꯗꯨ ꯏꯃꯥꯒꯤ ꯕꯦꯝꯃ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤꯅ ꯅꯪꯅꯦ ꯇꯜꯂꯁꯨ ꯇꯟꯅ ꯆꯐꯨ ꯎꯌꯥꯟꯗꯣ ꯏꯁꯤꯡꯗ ꯑꯣꯏꯔꯕꯁꯨ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯂꯒ ꯇꯣꯛꯎ ꯁꯅꯥꯃꯍꯤꯒꯤ ꯐꯤꯖꯣꯜ ꯀꯥꯏꯗꯣ ꯑꯅꯧꯕ ꯁꯤꯟꯅꯕꯅꯤ ꯅꯪꯅ ꯇꯜꯂꯒꯅ ꯏꯁꯤꯡꯗ ꯖꯣꯝꯖꯥ ꯇꯧꯗꯨꯅ
ꯁꯨꯝꯗꯨꯅꯅꯦ ꯍꯦꯛ ꯐꯧꯗꯣꯛꯎ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯝꯅ ꯇꯧꯔꯒꯦ꯫ ꯑꯗꯣ ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯕꯒꯦ? ꯍꯩ, ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯍꯥꯏꯁꯤꯕꯨ ꯏꯃꯥ, ꯆꯩꯔꯥꯎꯕꯅ ꯌꯧꯔꯛꯄꯗ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯇꯨꯅ ꯃꯈꯨꯔꯥ ꯃꯇꯣꯟ, ꯃꯄꯨ ꯃꯕꯦꯟ, ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗ ꯉꯝꯖꯕ ꯈꯨꯗꯣꯜ ꯇꯝꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯥꯎ ꯑꯃꯠꯇꯒ ꯐꯥꯎꯔꯛꯇꯦꯅꯦ꯫ ꯑꯦ, ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯅꯥ ꯈꯪꯅꯤꯒꯦ? ꯀꯔꯤꯅꯣ, ꯏꯅꯝꯃꯅꯒ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯣ? ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯤ, ꯑꯩꯅ ꯐꯖꯅ ꯇꯥꯁꯤꯜꯂꯨꯗꯕ꯫ ꯑꯗꯨ ꯀꯝꯗꯧꯁꯦꯕ? ꯏꯃꯥ, ꯑꯩ ꯍꯟꯗꯛꯀꯤꯗꯤ ꯂꯥꯛꯑꯔꯣꯏꯒꯦꯗ꯫ ꯅꯌꯥ ꯅꯨꯄꯥ ꯍꯥꯏꯔꯦ ꯂꯪꯐꯩꯗ ꯂꯩꯈꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ꯫ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯜꯒ ꯀꯌꯥ ꯂꯩꯇꯦꯗ꯫ ꯍꯣꯏꯗ, ꯂꯩꯇ꯭ꯔꯕꯗꯤ ꯇꯣꯛꯊꯣꯛꯑꯣ꯫ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯌꯥꯝꯂꯤ, ꯃꯈꯣꯏꯅ ꯄꯨꯔꯛꯄꯗꯨꯅꯅꯦ ꯄꯥꯔ ꯌꯥꯖꯔꯁꯅꯤꯗ꯫ ꯑꯗꯣ ꯏꯃꯥ, ꯍꯌꯦꯡ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯗꯤ ꯗꯈꯤꯅꯥꯗꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯍꯟꯒꯗꯕꯅꯤꯀꯣ? ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ꯫ ꯆꯩꯔꯥꯎꯕꯗ ꯅꯪꯅ ꯅꯈꯨꯔꯥ ꯅꯥꯇꯣꯟꯒꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯐꯥꯎꯕ ꯇꯝꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯥꯟꯗꯗꯤ ꯃꯃꯜ ꯇꯥꯡꯕ ꯐꯤ ꯐꯅꯦꯛ ꯉꯥꯛꯇ ꯍꯥꯞꯍꯟꯗꯣꯏꯅꯤ ꯏꯃꯥꯅ꯫ ꯑꯗꯨꯅꯦꯕ꯫ ꯂꯩꯃ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯍꯥꯏ, ꯏꯕꯦꯇꯣꯝꯕꯤ, ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ꯭ꯔꯣ? ꯏꯕꯦꯇꯣꯝꯕꯤ ꯂꯩꯃ ꯎꯕꯗ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯏ, ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ꯫ ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯏꯃꯥꯃꯨꯛ ꯆꯠꯂꯒꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯆꯠꯈꯤ꯫ ꯂꯩꯃ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯣ ꯍꯌꯦꯡꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯅꯍꯥꯟ ꯏꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯕꯨ, ꯑꯣ, ꯑꯗꯨꯝꯅ ꯇꯧꯕꯅ ꯐꯒꯅꯤ꯫ ꯏꯁꯝ ꯏꯁꯝꯅ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯗ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯋꯥꯅꯤ꯫ ꯑꯩꯅꯗꯤ ꯏꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤ, ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯤꯕꯨ ꯃꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯍꯦꯛ ꯉꯥꯡꯂꯨꯕꯗ ꯑꯩ ꯑꯁꯤ ꯃꯥꯒꯤ ꯌꯦꯛꯅꯕꯅꯤ ꯑꯁꯤꯅꯤ꯫ ꯍꯌꯦꯡꯅ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗ꯭ꯔꯕ꯫ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯩꯕ ꯂꯥꯏꯒ ꯂꯣꯏꯅꯅꯦ ꯃꯊꯣꯡ ꯃꯔꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔ ꯄꯣꯠꯅꯤꯗ꯫ ꯃꯍꯥꯛ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯤ꯫ ꯂꯩꯔꯤꯕ ꯆꯦꯒꯞ ꯑꯗꯨꯅ ꯆꯐꯨꯗꯨꯃ ꯆꯞꯂꯦ, ꯑꯗꯨꯒ ꯎꯌꯥꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯂꯩꯃꯅ ꯃꯗꯨꯕꯨ ꯎꯕꯗ ꯍꯥꯏꯖꯍꯧꯏ, ꯑꯣ, ꯃꯥꯒꯤꯁꯦ ꯆꯐꯨ ꯎꯌꯥꯟꯗ ꯑꯣꯏꯔꯕꯁꯨ ꯐꯦꯡꯒꯦ ꯍꯥꯏꯅ ꯇꯧꯔꯤ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯧꯔꯕꯗꯤ ꯍꯦꯛ ꯐꯔꯣꯏꯗ꯭ꯔꯗꯣ? ꯂꯥꯡꯂꯦꯟ ꯆꯐꯨ ꯎꯌꯥꯟꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯊꯩ꯫ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯨꯞ ꯂꯨꯞꯇꯨꯅ ꯄꯨꯈꯠꯂꯛꯏ꯫ ꯍꯥꯏꯖꯩ, ꯀꯔꯤꯒꯤ ꯍꯃꯨꯛ ꯄꯛꯄ ꯑꯃꯨꯕꯁꯤꯕꯨ ꯑꯩꯅ ꯐꯦꯡꯒꯗꯧꯔꯤꯕꯅꯣ? ꯑꯁꯤꯒꯨꯝꯕꯁꯤ ꯄꯥꯏꯔꯒ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯠ ꯑꯁꯦ ꯀꯥꯏꯅꯕꯅꯤ꯫ ꯆꯨꯞ ꯂꯨꯞꯂꯕꯗꯤ ꯌꯥꯔꯦ꯫ ꯆꯨꯞ ꯂꯨꯞꯇꯨꯅ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯆꯐꯨ ꯎꯌꯥꯟꯗꯨꯕꯨ ꯑꯗꯨꯒꯨꯝꯅ ꯀꯅꯥꯅ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯇꯣꯛꯅꯒꯦ? ꯉꯥꯡꯕꯨ ꯉꯥꯡꯂꯛꯂꯕꯗꯤ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯒꯤ ꯆꯤꯝꯕꯥꯜ ꯑꯗꯨꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯍꯣ, ꯅꯊꯧ ꯂꯩꯇꯤꯌꯦ, ꯑꯩꯒꯤꯁꯦ ꯆꯐꯨ ꯎꯌꯥꯟ ꯐꯦꯡꯂꯤꯕꯅꯤ꯫ ꯆꯐꯨ ꯎꯌꯥꯟ ꯐꯦꯡꯕꯕꯨ ꯑꯗꯨꯝꯅ ꯀꯅꯥꯅ ꯇꯧꯅꯒꯦ? ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯐꯔꯤꯕ꯭ꯔꯥ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯦ, ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯂꯕꯗꯤ ꯐꯦꯡꯕ ꯆꯞ ꯃꯥꯟꯅꯔꯦ ꯀꯩꯅꯣ꯫ ꯁꯤ ꯌꯥꯔꯦ, ꯐꯝꯃꯜꯂꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯖꯗꯕ, ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ, ꯆꯐꯨ ꯎꯌꯥꯟꯗꯣ ꯁꯤꯗ ꯊꯝꯃꯨ, ꯑꯗꯨꯝꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯅꯨ꯫ ꯑꯦ, ꯏꯃꯥ ꯐꯦꯡꯒꯦ ꯍꯥꯏꯔꯣ? ꯌꯥꯅꯤ, ꯐꯦꯡꯒꯦ ꯍꯥꯏꯔꯕꯗꯤ ꯐꯦꯡꯕꯤꯌꯨ, ꯁꯤꯗ ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨ ꯊꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯃ ꯍꯧꯒꯠꯂꯛꯏ꯫ ꯏꯃꯨꯡ ꯑꯁꯤ ꯅꯪꯅ ꯊꯛꯈꯥ ꯑꯣꯜꯂꯕꯅꯤꯀꯣ꯫ ꯅꯄꯥꯝꯗ ꯂꯩꯔꯤꯉꯩ ꯅꯪꯕꯨ ꯅꯃꯥ ꯅꯄꯥꯅ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ? ꯅꯨꯄꯤꯅꯦꯗꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯖꯠꯇꯤ ꯆꯠꯇꯕ꯫ ꯏꯕꯦꯝꯃ, ꯅꯪ ꯂꯩꯕꯁꯦ ꯌꯨꯝꯁꯤꯗ ꯂꯥꯏꯅ ꯐꯥꯎꯕ ꯆꯪꯅꯤꯡꯂꯔꯣꯏꯅꯦꯍꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯏ꯫ ꯆꯐꯨ ꯎꯌꯥꯟꯗꯨ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯄꯨꯗꯨꯅ ꯑꯃꯨꯕ ꯍꯃꯨꯛꯇꯨ ꯊꯥꯡꯅ ꯈꯦꯠꯇꯨꯅ ꯐꯦꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯤ, ꯏꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯂꯥꯏꯒꯤ ꯃꯐꯤ ꯃꯔꯣꯜꯁꯨ ꯍꯥꯏꯐꯦꯠ ꯁꯨꯗꯣꯛ ꯍꯥꯏꯔꯝꯕꯅꯤꯀꯣ꯫ ꯁꯦꯠꯂꯤꯕ ꯃꯐꯤ ꯃꯔꯣꯜꯗꯨ ꯃꯥꯡꯉꯤ ꯈꯪꯗꯦ ꯁꯦꯡꯉꯤ ꯈꯪꯗꯦ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯨꯗ ꯐꯠ ꯍꯦꯛꯇ ꯆꯪꯉꯤ꯫ ꯂꯩꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯖꯩ, ꯁꯤꯗꯒ ꯆꯪꯗꯕ ꯐꯅ ꯀꯨꯏꯔꯤꯅꯦ ꯑꯩ꯫ ꯑꯣ, ꯑꯁꯤꯒꯤ ꯂꯩꯃꯔꯦꯜ ꯍꯥꯏꯕ ꯃꯥꯒꯤ ꯐꯤꯁꯤꯃ ꯁꯨꯔꯕ, ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯉꯥꯔꯨꯕꯥꯛ ꯑꯁꯤꯃ ꯂꯧꯊꯣꯛꯂꯒ ꯏꯁꯤꯡꯗ ꯆꯨꯞ ꯂꯨꯞꯂꯒ ꯐꯧꯗꯣꯛꯂꯕ, ꯍꯣꯏꯗ, ꯁꯤꯕꯨꯗꯤ ꯌꯥꯔꯅꯤ꯫
ꯃꯥꯒꯤ ꯃꯁꯥꯗ ꯌꯨꯝꯒꯤ ꯂꯥꯏ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯖꯗꯦ꯫ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯄꯣꯟꯇꯦ꯫ ꯁꯠꯐꯝ ꯊꯩ ꯃꯈꯨꯠ ꯑꯗꯨꯅ ꯂꯩ ꯃꯔꯦꯟꯒꯤ ꯆꯐꯨꯗ ꯁꯦꯠꯂꯤꯕ ꯃꯐꯤ ꯃꯔꯣꯜꯗꯨ ꯂꯧꯊꯣꯛꯏ꯫ ꯉꯥꯔꯨꯕꯥꯛꯇꯨꯃꯁꯨ ꯊꯥꯡꯗꯣꯛꯏ꯫ ꯉꯥꯔꯨꯕꯥꯛ ꯃꯅꯨꯡꯁꯤꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ꯫ ꯀꯩꯕꯨ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯔꯒꯦ꯫ ꯍꯧꯒꯠꯂꯤ꯫ ꯃꯗꯨꯗ ꯃꯥꯅ ꯁꯦꯠꯂꯤ ꯐꯅꯦꯛꯇꯨ ꯈꯔ ꯅꯥꯟꯊꯔꯛꯏ꯫ ꯂꯥꯏ ꯃꯃꯥꯡ ꯑꯗꯨꯗ ꯐꯩ ꯐꯠꯇꯦ ꯈꯪꯗ ꯐꯅꯦꯛꯇꯨ ꯍꯥꯏꯗꯣꯛꯇꯨꯅ ꯍꯦꯛꯇ ꯁꯦꯠꯂꯤ꯫ ꯐꯅꯦꯛ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯥꯟꯊꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯐꯠ ꯁꯦꯠꯆꯤꯟꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫ ꯂꯩ ꯃꯔꯦꯟꯗ ꯁꯦꯠꯂꯝꯕ ꯐꯤ ꯐꯅꯦꯛ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯣꯛ ꯊꯝꯃꯤ꯫ ꯉꯥꯔꯨꯕꯥꯛ ꯑꯗꯨ ꯌꯥꯎꯔꯤꯕꯁꯤꯡꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯂꯣꯏꯅ ꯍꯥꯞꯇꯣꯛꯏ꯫ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯉꯥꯔꯨꯕꯥꯛ ꯃꯅꯨꯡꯁꯤꯗꯁꯨ ꯂꯥꯏ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯌꯥꯎꯔꯤꯕ ꯖꯥꯠꯅꯤꯅꯦ꯫ ꯀꯅꯥ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯖꯥꯠꯅꯣ? ꯂꯩꯔꯤꯕ ꯉꯥꯔꯨꯕꯥꯛꯇꯨ ꯂꯩꯃꯩꯗ ꯊꯣꯛ ꯊꯣꯛ ꯀꯜꯂꯤ꯫ ꯉꯥꯔꯨꯕꯥꯛ ꯑꯗꯨꯗ ꯂꯥꯏꯒꯤ ꯐꯤꯗꯣ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅꯃꯨꯛ ꯆꯠꯂꯤ꯫ ꯂꯩꯃ ꯆꯐꯨ ꯎꯌꯥꯟ ꯀꯟꯅ ꯐꯦꯡꯂꯤ꯫ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯎꯏ, ꯃꯨꯟꯅ ꯃꯍꯥꯛ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯂꯥꯡꯂꯦꯟꯅ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯗꯨꯅ ꯂꯥꯏꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯏꯁꯤꯡꯗ ꯁꯨꯞ ꯂꯨꯞꯇꯨꯅ ꯐꯠ ꯁꯨꯝꯗꯣꯛꯏ꯫ ꯉꯥꯔꯨꯕꯥꯛꯇꯨꯃꯁꯨ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯍꯥꯏꯐꯦꯠ ꯅꯤꯛꯏ꯫ ꯂꯩꯃ ꯃꯃꯥꯏꯗꯨꯅ ꯍꯦꯛ ꯌꯦꯡꯂꯨꯏ꯫ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯃꯍꯥꯛ ꯍꯦꯛ ꯎꯔꯨꯏ꯫ ꯂꯩꯃ ꯃꯥꯒꯤ ꯃꯤꯍꯨꯟ ꯌꯧꯈꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗꯤ? ꯑꯗꯨꯝꯅ ꯅꯪꯉꯣꯟꯗ ꯀꯅꯥ ꯇꯧ ꯍꯥꯏꯕꯒꯦ? ꯂꯥꯡꯂꯦꯟꯅ ꯈꯨꯝꯂꯛꯏ꯫ ꯍꯣ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯎꯕꯤꯗ꯭ꯔꯕꯣ? ꯇꯧꯗ꯭ꯔꯦ ꯉꯥꯡꯕ, ꯇꯧꯔꯁꯨ ꯉꯥꯡꯕ꯫ ꯏꯃꯥꯅ ꯄꯥꯝꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯃ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯇꯧꯍꯩꯗꯕ ꯁꯥꯖꯠ ꯀꯌꯥꯕꯨ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯕꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯩꯁꯥ ꯂꯩꯇꯥꯗ꯭ꯔꯦ꯫ ꯐꯨ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯝꯕꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯂꯩꯃꯥꯏꯅ ꯗꯨꯞ ꯇꯥꯈꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯂꯥꯡꯂꯦꯟꯅ, ꯑꯦ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯀꯩꯅꯣ ꯃꯥꯅ ꯁ꯭ꯋꯥꯏꯗꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯤꯕꯁꯤꯅ? ꯃꯁꯤꯒ ꯑꯝꯇ ꯂꯦꯡꯗꯦꯅꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯁꯠ ꯇꯧꯏ꯫ ꯂꯣꯏꯔꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ꯫ ꯀꯩꯅꯣ ꯏꯃꯥ, ꯁ꯭ꯋꯥꯏꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯇꯨꯝꯒꯦ ꯍꯥꯏꯔꯕꯗꯤ ꯐꯃꯨꯡꯗ ꯐꯖꯅ ꯇꯨꯝꯕꯤꯔꯨꯕ ꯌꯥꯗꯕ꯭ꯔꯣ? ꯁꯨꯔꯕ ꯐꯤꯗꯨ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯐꯤꯌꯥꯟꯈꯣꯛꯇ ꯌꯥꯟꯗꯨꯅ ꯐꯧꯗꯣꯛꯏ꯫ ꯉꯥꯔꯨꯕꯥꯛ ꯑꯗꯨꯃꯁꯨ ꯐꯧꯗꯣꯛꯏ꯫ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯍꯧꯒꯠꯇꯦꯅꯦ ꯃꯁꯦ, ꯀꯌꯥꯗ ꯃꯅꯥꯁꯦ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯣ꯫ ꯈꯪꯒꯅꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯁꯣꯛꯏ꯫ ꯁꯣꯛꯂꯕ ꯏꯁꯤꯡ ꯑꯗꯨꯅ ꯂꯩꯃꯩꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯁꯥꯗ ꯖꯣꯔ ꯍꯦꯛꯇ ꯍꯩꯊꯩ꯫ ꯂꯩꯃ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯃꯍꯥꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯪ ꯑꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯍꯥ ꯀꯔꯤ ꯍꯥꯏꯕ? ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯀꯥꯏꯗꯅ? ꯍꯔꯦ ꯆꯠꯂꯅꯤꯍꯦ꯫ ꯌꯥꯝꯅ ꯆꯠꯂꯅꯤꯕ ꯑꯩ ꯍꯅꯨꯕꯤ꯫ ꯅꯪꯗꯤ ꯑꯩꯕꯨ ꯅꯍꯥꯟ ꯃꯈꯩ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯤꯡꯂꯤꯕ ꯑꯣꯏꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ, ꯅꯪ ꯂꯩꯕꯗꯒꯤ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯅꯪ ꯌꯨꯝ ꯑꯁꯤ ꯂꯩꯕꯤꯔꯒꯅꯨ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕꯁꯤꯕꯨ ꯅꯍꯥꯛꯊꯛ ꯃꯊꯣꯡ ꯃꯔꯝ ꯑꯃꯗ ꯈꯪꯗ꯭ꯔꯦꯗꯅ꯫ ꯍꯩ ꯍꯅꯨꯕꯤ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯗꯅꯣ? ꯍꯥ ꯀꯅꯥꯗꯅꯣ? ꯑꯩ ꯑꯁꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ? ꯑꯩ ꯑꯁꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯈꯪꯂꯕ꯭ꯔꯣ? ꯌꯨꯝꯕꯨꯔꯦꯝꯕꯤ꯫ ꯅꯆꯤꯜ ꯑꯗꯨꯅꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯍꯥꯏꯔꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯗꯨꯕꯨ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯅ ꯇꯧꯒꯗꯕ ꯁꯥꯖꯠꯂꯣ? ꯌꯨꯝꯒꯤ ꯑꯁꯨꯛ ꯂꯨꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯕꯨ ꯅꯣꯡꯃꯗ ꯈꯨꯔꯨꯝꯗꯕ, ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜꯕꯨ ꯍꯦꯛ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯕ, ꯏꯁꯤꯡꯅ ꯂꯨꯞꯄ ꯆꯥꯕ, ꯃꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯕꯒꯦ? ꯍꯣ ꯑꯩꯒꯤꯁꯦ ꯂꯥꯏꯒꯤ ꯃꯐꯤꯁꯤ ꯆꯥꯝꯂꯤꯕꯅꯤ꯫ ꯇꯧꯔꯦ ꯉꯥꯡꯕ, ꯇꯧꯗ꯭ꯔꯁꯨ ꯑꯃꯨꯛ ꯉꯥꯡꯕ꯫ ꯏꯃꯥꯒꯤ ꯁꯥꯔꯤ ꯑꯁꯤꯗꯤ ꯈꯔ ꯈꯤꯛ ꯍꯦꯟꯃꯜꯂꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯟꯅꯅꯦ ꯏꯃꯥꯒꯤ ꯅꯁꯥ ꯃꯔꯨ ꯑꯃꯅꯤ ꯍꯧꯔꯤꯕꯗꯣ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯄꯤꯔꯝꯒꯗꯕꯅꯤ ꯈꯪꯉꯣ꯫ ꯍꯩ ꯆꯤꯟꯒꯟꯕꯤ, ꯅꯅꯦꯝ ꯑꯃꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯁꯦ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯈꯟꯒꯦꯗꯤ ꯂꯩꯇꯦ꯫ ꯈꯨꯝꯒꯗꯧꯕꯁꯤꯅ ꯃꯌꯥ ꯀꯥꯔꯒ ꯂꯩ꯫ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯆꯠꯂꯅꯤ꯫ ꯏꯃꯥꯅ ꯆꯠꯂꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯂꯅꯤꯕ꯫ ꯅꯪ ꯑꯣꯏꯅ ꯉꯛꯁꯝꯗꯣ ꯄꯥꯏꯔꯒ ꯏꯟꯕ ꯁꯣꯏꯔꯣꯏ ꯉꯁꯤ꯫ ꯂꯩꯃ ꯁꯥꯎꯅꯤꯡꯕꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯣꯏꯔꯦ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯆꯩꯕ ꯌꯥꯕ ꯆꯩ꯫ ꯅꯄꯥꯝ ꯂꯝꯗꯝ ꯑꯗꯨꯅ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯗꯕꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯥꯛꯄꯤꯔꯛꯇ꯭ꯔꯦꯅꯦ ꯅꯠꯇ꯭ꯔꯣ? ꯅꯃꯥꯗꯨꯁꯨ ꯃꯉꯥꯏ ꯅꯣꯡꯃꯇ ꯃꯥꯅ ꯍꯔꯥꯎꯅ ꯑꯩꯉꯣꯟꯗ ꯏꯅꯝꯃ ꯍꯥꯏꯅ ꯀꯧꯕꯤꯔꯕ꯭ꯔꯣ? ꯍꯩ ꯃꯤꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ꯫ ꯑꯐꯕ ꯃꯃꯥ ꯃꯄꯥꯅ ꯑꯐꯕ ꯃꯆꯥ ꯄꯣꯛꯄꯅꯤ꯫ ꯍꯩ ꯍꯅꯨꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯏꯄꯥꯒ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯤꯕꯅꯤ? ꯉꯥꯡꯗ꯭ꯔꯕꯗꯤ ꯅꯃꯥ ꯅꯆꯥ ꯑꯅꯤ ꯆꯠꯄ ꯁꯥꯖꯠ ꯆꯞ ꯃꯥꯟꯅꯩ꯫ ꯅꯃꯥꯗꯨꯁꯨ ꯅꯪꯗꯧꯅ
ꯍꯧꯔꯛꯐꯝ ꯅꯥꯇꯩ ꯆꯥꯔꯝꯃꯣꯏ ꯄꯪꯆꯥ ꯆꯥ ꯄꯪꯆꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ ꯑꯍꯜ ꯂꯃꯟꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯅꯪꯅ ꯀꯌꯥꯝ ꯂꯝꯆꯠ ꯐꯕꯤ ꯅꯨꯄꯤ ꯑꯣꯏꯔꯗꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯁꯥꯔꯤꯕꯅꯣ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯇꯥꯕꯅꯤ ꯇꯥꯔꯒ ꯂꯩꯕꯅꯤ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯒꯗꯕ ꯃꯤ ꯑꯝꯇ ꯂꯩꯇꯦ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯇꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯦꯕꯨꯛꯀꯤ ꯃꯁꯝ ꯑꯗꯨ ꯐꯣꯏ ꯐꯣꯏꯗꯗꯤ ꯐꯣꯏꯔꯒꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯐꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯐꯥꯊꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯗꯨꯝꯅ ꯉꯥꯡꯕ ꯁꯥꯕ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯪ ꯈꯪꯂꯕ꯭ꯔꯣ ꯃꯁꯝꯅ ꯐꯣꯏꯗꯨꯅ ꯂꯩꯃꯥꯏꯗ ꯊꯛ ꯏꯟꯊꯩ ꯑꯗꯨꯅꯤ ꯍꯧꯈꯣꯗꯅ ꯑꯩꯉꯣꯟꯗ ꯍꯧꯈꯣꯕ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯕꯅꯣ ꯐꯔꯩꯅꯤꯕ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟ ꯌꯨꯝꯂꯣꯝꯗ ꯊꯨꯅ ꯆꯠꯈꯤ ꯂꯩꯃ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯀꯞꯂꯛꯏ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯏꯔꯥꯟ ꯂꯪꯖꯈꯤꯗꯨꯅ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯤꯔꯤꯕꯅꯣ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯂꯕ ꯆꯦꯠꯂꯕ ꯆꯠꯅ ꯂꯤꯆꯠ ꯀꯌꯥ ꯑꯃ ꯏꯃꯧ ꯃꯍꯥꯛꯇ ꯂꯣꯏꯅ ꯀꯥꯏꯔꯦ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯩꯔꯥꯎꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯇꯨꯝꯂꯝꯕꯅꯤ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃ ꯎꯔꯛꯂꯝꯃꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯥꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯔꯩ ꯂꯩꯔꯒ ꯂꯩꯔꯝꯃꯤ ꯃꯈꯣꯜ ꯍꯧꯅꯁꯨ ꯅꯣꯛꯂꯝꯃꯤ ꯃꯥꯅ ꯍꯥꯏꯖꯩ ꯑꯩꯕꯨ ꯍꯥꯠꯀꯅꯨ ꯑꯩ ꯍꯥꯠꯀꯅꯨ ꯅꯪ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯑꯩꯕꯨ ꯍꯥꯠꯀꯅꯨ ꯅꯪ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯈꯦꯛꯅ ꯂꯥꯎꯅ ꯅꯣꯛꯏ ꯌꯦꯡꯕꯗ ꯇꯥꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯇꯝꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯂꯥꯡꯂꯦꯟ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯀꯔꯤ ꯃꯇꯨꯡꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯩꯕꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ ꯃꯍꯥꯛ ꯁ꯭ꯋꯔ ꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯤꯞꯊꯩ ꯃꯍꯥꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯅꯤ ꯂꯩꯃꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯕ ꯁꯛꯇꯝ ꯑꯃ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯏꯔꯣꯏꯅꯔꯤ ꯂꯥꯡꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯅ ꯇꯥꯔꯛꯏ ꯀꯩꯅꯣ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ ꯃꯄꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯨꯝ ꯍꯨꯔꯥꯟꯕ ꯆꯪꯂꯤꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯣꯏꯔꯝꯒꯅꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯁꯠꯊꯣꯛꯏ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯑꯃꯨꯕ ꯁꯛꯇꯝ ꯑꯃꯅ ꯆꯠꯂꯤꯕꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯨꯔꯤ ꯑꯁꯤꯗ ꯂꯩꯔꯦꯅꯦ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯏ ꯍꯩ ꯍꯨꯔꯥꯟꯕ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯣ ꯅꯪ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯏꯉꯛꯉꯛꯅ ꯃꯥꯡꯈ꯭ꯔꯦꯅꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯃ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯇꯥꯔꯛꯏ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯊꯣꯛꯏ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯀꯩꯅꯣ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯕ ꯖꯥꯠꯂ ꯃꯁꯤꯕꯣ ꯂꯥꯡꯂꯦꯟ ꯑꯍꯤꯡꯗꯨꯗ ꯃꯊꯟꯇ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯍꯥꯛ ꯃꯊꯟꯇ ꯀꯤꯔꯛꯂꯦ ꯏꯃꯨꯡ ꯇꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ ꯃꯇꯥ ꯑꯃꯅꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯑꯀꯤꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯏꯄꯤ ꯄꯤꯔꯤ ꯃꯁꯤꯕꯨ ꯂꯥꯡꯂꯦꯟꯅ ꯑꯗꯨꯃꯛ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯖꯩ ꯍꯟꯗꯛ ꯃꯔꯛ ꯌꯨꯝꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯑꯍꯤꯡꯗ ꯉꯥꯛꯇ ꯂꯥꯏ ꯊꯣꯛꯄ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯣꯏꯔꯤꯕ ꯖꯥꯠꯂ ꯃꯁꯤꯕꯣ ꯑꯩꯗꯤ ꯁꯨꯝ ꯀꯤꯔꯛꯂꯦꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯋꯥꯈꯜ ꯈꯟꯅ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ इखंग खंगौदना फट हेक युमलाइका अदोमदा कनागुबु सखिबा महांग हेक उरुई मदुदा इमा इमा होय मा कइनो करी खुचतनो अमुक मथंता हाइसे इमादी इने होइदे सखी अदुदि हौजिकी दुकना लांगलेन मागी मसादो हेन हेन किरे असेंगबनी हंदकी मतंग असिदा लेमगी युम असि करिनोमा इतौ तौरकले मसी लेमा महाक मसानसु खंगजरी हाना सिलमदबा नुसित कयामा हंदक इखंग खंगौतुन सिलकलिबसिबो करम तौरिबजानो नुसित असे असाबु नुसिनी करिगुम्बा मदि लेरिसे लांगलेन मपामदा चली ममागा उनदुना वारी सानै इमा आयुमदु लेबा ngamlarai
ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯨꯝꯁꯤ ꯂꯩꯒꯦ. ꯏꯕꯦꯇꯣꯝꯕꯤꯅ ꯇꯞꯅ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯍꯥ, ꯏꯃꯥꯅ ꯁꯦꯡꯅ ꯍꯥꯏꯌꯨ. ꯅꯅꯦꯝꯅ ꯅꯪꯕꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯂꯤꯕ꯭ꯔꯣ? ꯏꯃꯥ, ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯈꯠꯂꯤꯕꯗꯨꯅ? ꯍꯩ, ꯅꯅꯦꯝꯗꯣ ꯐꯨꯕ ꯉꯝꯗꯕ꯭ꯔꯣ ꯅꯪꯕꯣ? ꯃꯥꯅ ꯇꯥꯟꯊꯣꯔꯛꯂꯒ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯃꯥ ꯑꯩꯒꯤ ꯃꯆꯥꯅ ꯍꯥꯏꯕꯗ ꯃꯥꯟꯗꯦꯗꯀꯣ ꯅꯪꯁꯦ. ꯏꯃꯥ, ꯑꯗꯨꯕꯨꯔꯣ? ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯕꯗꯣ ꯑꯩ ꯌꯥꯝꯅ ꯀꯤꯌꯦ. ꯃꯪ ꯐꯪꯂꯦ, ꯑꯀꯤꯕ ꯉꯥꯛꯇ. ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯤꯀꯞ ꯑꯗꯨꯝ ꯊꯣꯛꯏ. ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯨꯕꯗ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ, ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯥꯛꯇ. ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯩ ꯑꯍꯤꯡꯗ ꯃꯄꯥꯜ ꯊꯣꯛꯂꯨꯏ. ꯑꯃꯨꯕ ꯁꯛꯇꯝ ꯑꯃ ꯑꯩꯅ ꯎꯏ. ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤꯕꯩ ꯋꯥꯅꯤ. ꯏꯃꯥ, ꯑꯩ ꯇꯁꯦꯡꯅ ꯌꯨꯝꯗ ꯂꯩꯕ ꯀꯤꯔꯦ. ꯑꯃꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯉꯥꯟꯕꯗ ꯐꯥꯎ ꯌꯧꯁꯤꯜꯂꯛꯂꯦ. ꯏꯃꯨꯡꯗ ꯏꯊꯟꯇꯒ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ. ꯏꯕꯦꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯅ ꯇꯝꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯗꯨꯅ ꯍꯥꯏ, ꯑꯣ, ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯒꯤ ꯅꯅꯦꯝꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯕ ꯖꯥꯠꯅꯤꯀꯣ. ꯌꯨꯝꯗꯨꯗ ꯅꯪ ꯑꯁꯦ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯅꯪꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯂꯥꯏꯇꯤꯟ ꯊꯥꯖꯗꯨꯅ ꯁꯥꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ. ꯀꯌꯥꯗ ꯃꯇꯧ ꯃꯥꯟꯗꯅ ꯐꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ. ꯉꯝꯃꯤ, ꯌꯥꯝꯅ ꯉꯝꯃꯤꯀꯣ. ꯏꯃꯥ, ꯏꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯤꯕ ꯑꯣꯏꯔꯤ ꯖꯥꯠꯂꯥ? ꯃꯥꯅ ꯇꯧꯗꯅ ꯀꯅꯥ ꯂꯥꯛꯂꯒ ꯇꯧꯔꯨꯗꯧꯔꯤꯒꯦ? ꯑꯣ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯃꯥ. ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ. ꯁꯦꯁꯦ, ꯅꯪꯅꯦ ꯁꯤꯗ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ. ꯃꯥꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯍꯦꯟꯈꯤꯅꯤ. ꯑꯗꯨꯅ ꯅꯪ ꯀꯤꯔꯤꯕꯁꯨ ꯀꯤꯅ ꯌꯨꯝ ꯑꯗꯨ ꯂꯩꯒꯗꯕꯅꯤ. ꯏꯃꯥꯒ ꯈꯪꯅꯕ ꯑꯍꯩꯕ ꯃꯥꯏꯕꯤ ꯌꯥꯝꯅ ꯂꯩ. ꯏꯃꯥꯅꯦ ꯃꯈꯣꯏꯒ ꯋꯥ ꯇꯥꯟꯅꯔꯒꯦ. ꯅꯅꯦꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯁꯤ. ꯏꯃꯥ, ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕ ꯇꯁꯦꯡꯅꯗꯤ ꯀꯤꯔꯦꯗ. ꯍꯩ, ꯑꯄꯪꯕꯤ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯠꯂꯨ, ꯊꯨꯅ ꯆꯠꯂꯨ. ꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏꯅꯦ. ꯅꯌꯨꯝꯗ ꯂꯩꯌꯨ. ꯏꯃꯥ ꯊꯕꯛ ꯇꯧꯔꯛꯀꯦ. ꯂꯥꯡꯂꯦꯟ ꯃꯌꯨꯝꯗ ꯍꯟꯕ ꯇꯥꯔꯦ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏꯖꯍꯧꯏ. ꯍꯦ, ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯦꯛꯇ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯕ꯭ꯔꯥ? ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ. ꯅꯪꯒꯤ ꯅꯊꯛꯇ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣꯕ. ꯅꯨꯃꯤꯗꯥꯡꯅꯤ. ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ. ꯂꯥꯡꯂꯦꯟ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ. ꯃꯃꯤꯠ ꯐꯅ ꯎꯏꯁꯤꯜꯂꯕꯁꯨ ꯃꯍꯥꯛ ꯇꯨꯝꯊꯋꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ. ꯇꯥꯟꯖꯥꯗꯨꯗ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯡꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯃꯍꯥꯛ ꯇꯥꯔꯛꯏ. ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯏ. ꯑꯦ, ꯀꯅꯥꯅꯣ? ꯌꯨꯝꯊꯛ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯍꯥꯛ ꯀꯤꯕ ꯐꯥꯎꯔꯛꯏ. ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯂꯩ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯃꯥꯟꯖꯥ ꯅꯨꯄꯥ ꯑꯃꯒ ꯆꯪꯂꯛꯏ. ꯃꯈꯣꯡꯗ ꯐꯖꯅ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯊꯥꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯆꯪꯂꯛꯏ. ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯧꯏ. ꯏꯅꯦ, ꯍꯣꯏꯅꯦ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ. ꯂꯩꯃ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯔꯛꯄꯗꯨꯗ ꯃꯄꯥꯟꯗ ꯁꯠꯊꯣꯛꯏ. ꯂꯪꯐꯩꯗ ꯂꯩꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ. ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯆꯥ ꯍꯜꯂꯛꯂꯤꯗꯅ. ꯂꯩꯃ ꯃꯁꯥꯅ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈꯣꯝꯕꯅ ꯍꯥꯏ. ꯏꯅꯦ, ꯆꯤꯡꯗꯒꯤ ꯑꯣꯟꯊꯔꯤꯕꯅꯤ ꯃꯍꯥꯛꯁꯦ. ꯍꯥ, ꯑꯃꯨꯛꯇ ꯃꯉꯣꯏꯁꯤꯗ ꯄꯨꯈꯠꯁꯤ. ꯏꯃꯨꯡꯗꯒꯤ ꯂꯥꯡꯂꯦꯟꯁꯨ ꯊꯣꯛꯂꯛꯏ. ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯥꯟꯖꯕꯨ ꯄꯨꯈꯠꯇꯨꯅ ꯐꯝꯍꯜꯂꯤ. ꯂꯩꯃ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯄꯥꯈꯠꯂꯤ. ꯍꯪꯉꯤ, ꯏꯕꯨꯡꯉꯣ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯏꯅꯦ, ꯃꯥꯟꯖꯁꯦ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ. ꯅꯍꯥꯟꯁꯨ ꯃꯥꯡꯈ꯭ꯔ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯁꯨꯞꯄ ꯑꯃ ꯍꯦꯛꯇ ꯀꯣꯏꯊꯤ ꯊꯤꯅꯩ. ꯑꯗꯨꯒ ꯎ ꯃꯊꯛꯇ ꯀꯥꯔꯒ ꯍꯦꯛꯇ ꯂꯩꯔꯝꯃꯤ. ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯦ ꯃꯆꯤꯟ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯍꯪꯖꯤꯜꯂꯨꯔꯒꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯦꯛꯇ ꯍꯥꯏ. ꯉꯔꯥꯡꯗꯤ ꯏꯅꯦ, ꯅꯨꯃꯤꯠ ꯌꯨꯡꯕꯗꯨꯗꯕꯨ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤꯕꯩ ꯋꯥꯅꯤ. ꯑꯗꯨꯒ ꯆꯤꯡꯈꯥꯗ ꯑꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ. ꯄꯥꯎꯗꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯍꯦꯟꯅ ꯂꯩꯃꯒꯤ ꯊꯃꯣꯏ ꯄꯥꯈꯠꯂꯤ. ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ. ꯃꯥꯟꯖꯅ, ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇ ꯍꯤꯞꯀꯦ. ꯏꯁꯤꯁꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯐꯖꯅ ꯍꯤꯞꯂꯨ ꯂꯥꯛꯑꯣ. ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯐꯖꯅ ꯃꯍꯥꯛꯄꯨ ꯍꯤꯞꯍꯜꯂꯤ. ꯂꯥꯡꯂꯦꯟꯅ ꯍꯥꯏ, ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯌꯨꯝ ꯑꯁꯤꯗꯅ ꯃꯔꯣꯜ ꯑꯃ ꯑꯩꯗꯤꯅꯦ ꯌꯨꯝꯁꯤ ꯂꯩꯒꯗꯕ ꯇꯁꯦꯡꯅ ꯀꯤꯔꯕꯅꯤ. ꯂꯩꯃ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ. ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯟꯗꯛ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ, ꯑꯀꯤꯕ ꯁꯛꯇꯝ ꯀꯌꯥ, ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥꯁꯤꯃꯁꯨ ꯃꯑꯣꯡ ꯑꯃ. ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ. ꯋꯥꯐꯝ ꯑꯁꯦ ꯏꯕꯨꯡꯉꯣ ꯍꯩꯇꯣꯟꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ. ꯂꯩꯃ ꯊꯤꯟꯊꯗꯅ ꯍꯩꯇꯣꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ. ꯍꯩꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯍꯩꯇꯣꯟꯅ ꯍꯥꯏ,
ꯏꯆꯦ ꯍꯣꯏꯗꯤ ꯅꯃꯧ ꯅꯨꯄꯤꯒ ꯐꯪꯈꯤꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯒ ꯀꯌꯥ ꯂꯥꯛꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯃ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯏꯃꯛ ꯃꯛꯁꯤꯜꯂꯤ ꯏꯕꯨꯡꯉꯣ ꯏꯆꯦꯁꯦ ꯅꯪꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯁꯨꯝꯗꯧꯕꯅꯦ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯌꯨꯝꯁꯦ ꯍꯟꯗꯛꯇꯤ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛꯂꯦ ꯏꯆꯥ ꯐꯪꯂꯦ ꯁꯣꯛꯇꯨꯅ ꯍꯜꯂꯛꯂꯦ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯏ ꯑꯃꯨꯛꯇ ꯌꯦꯡꯉꯨꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨꯕꯨ ꯇꯥꯔꯨꯕꯗ ꯍꯩꯇꯣꯟꯅ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯍꯥꯏ ꯏꯁ ꯑꯗꯨꯗꯤ ꯏꯆꯦ ꯋꯥꯁꯤꯗꯤ ꯂꯨꯔꯦꯅ ꯑꯩꯅ ꯈꯟꯕꯗ ꯌꯨꯝꯒꯤ ꯂꯥꯏ ꯁꯅꯥꯃꯍꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯆꯦ ꯑꯩ ꯂꯥꯏ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯌꯦꯡꯕ ꯍꯧꯏ ꯍꯩꯇꯣꯟꯅ ꯍꯦꯛꯇ ꯃꯥꯒꯤ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯕꯗꯧꯅ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯌꯨꯝꯒꯤ ꯁꯅꯥꯃꯍꯤꯗꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯀꯣꯏ ꯍꯥ ꯍꯥꯗꯨꯅ ꯂꯩꯔꯦꯅꯦ ꯂꯩꯃꯔꯦꯜ ꯏꯃꯥ ꯃꯍꯥꯛꯇꯤ ꯑꯁꯥꯎ ꯈꯝꯕꯤ ꯃꯩꯍꯧꯅ ꯃꯈꯣꯡ ꯈꯣꯡꯀꯥꯞ ꯑꯗꯣ ꯊꯥꯡꯒꯗꯧꯕꯒꯤ ꯂꯩꯔꯦ ꯑꯃꯥꯡ ꯑꯁꯦꯡ ꯑꯃꯗ ꯈꯥꯏꯗ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯐꯅꯦꯛꯃꯛꯇ ꯁꯦꯠꯂꯕꯁꯨ ꯂꯥꯏ ꯃꯃꯥꯡꯗ ꯁꯦꯠꯂꯕꯣꯏ ꯂꯨꯔꯦꯗꯅ ꯁꯤꯗꯤ ꯂꯥꯏ ꯃꯄꯥꯜ ꯊꯣꯛꯂꯦ ꯂꯩ ꯂꯩꯈꯥ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯍꯦꯛꯇ ꯍꯥꯏꯔꯛꯂꯦ ꯂꯩꯃ ꯃꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯍꯩꯇꯣꯟꯅ ꯍꯪꯉꯤ ꯏꯆꯦ ꯅꯃꯧ ꯅꯨꯄꯤꯒꯤ ꯂꯤꯆꯠ ꯑꯗꯨꯕꯨ ꯀꯝꯗꯧꯕꯤꯕꯒꯦ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯏꯒ ꯑꯃꯠꯇ ꯈꯨꯔꯨꯝꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯅꯤꯡ ꯇꯧꯗꯨꯅ ꯃꯔꯩ ꯁꯝꯅ ꯍꯦꯛꯇ ꯍꯥꯏꯔꯕꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯁꯤꯗ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯃꯍꯥꯛ ꯇꯧꯗꯦ ꯑꯗꯨꯅꯅꯤꯗꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯁꯥꯎ ꯈꯝꯕꯤ ꯃꯥꯏꯍꯧꯔꯤꯕꯗꯤ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧꯒ ꯃꯥꯒꯤ ꯇꯥꯂꯣꯏ ꯂꯩꯃꯒ ꯑꯅꯤ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯉꯥꯔꯨꯕꯥꯛ ꯑꯗꯨꯁꯨ ꯊꯣꯛ ꯍꯦꯛꯇ ꯂꯧꯊꯣꯛꯇꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯜꯂꯤ ꯂꯩꯃꯔꯦꯜ ꯏꯃꯥꯒꯤ ꯐꯤꯖꯣꯜꯁꯨ ꯍꯦꯛꯇ ꯂꯧꯊꯣꯛꯇꯨꯅ ꯏꯁꯤꯡꯗ ꯂꯨꯞꯄꯤ ꯏꯆꯦꯒꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦꯗꯅ ꯏꯆꯦ ꯂꯥꯏ ꯃꯄꯥꯜ ꯐꯖꯅ ꯊꯣꯛꯂꯦ ꯃꯤ ꯉꯥꯎꯕ ꯌꯥꯎꯒꯗꯧꯔꯤꯀꯣ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯒꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯏꯆꯦ ꯂꯥꯏ ꯃꯄꯥꯜ ꯊꯣꯛꯂꯤꯕꯁꯦ ꯍꯥꯟꯅꯃꯨꯛꯇ ꯐꯖꯅ ꯀꯧꯁꯤꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯈꯔ ꯊꯨꯅ ꯇꯧꯔꯁꯤꯅꯦ ꯏꯆꯦ ꯑꯩ ꯍꯌꯦꯡ ꯂꯥꯛꯆꯔꯒꯦ ꯄꯣꯠ ꯆꯩ ꯈꯔ ꯑꯩ ꯍꯩꯖꯒꯦ ꯃꯁꯤꯕꯨ ꯂꯩꯗꯨꯅ ꯍꯦꯛꯇ ꯊꯝꯕꯤꯔꯝꯃꯨ ꯍꯣꯏ 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 ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯒꯗꯧꯕ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯅꯪꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯨꯝꯁꯦ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯏꯃꯨꯡ ꯑꯃ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕ ꯅꯠꯇ꯭ꯔꯒ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯕꯁꯦ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯀꯣ ꯑꯩꯅꯗꯤ ꯃꯥꯕꯨ ꯏꯃꯧꯅꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒ ꯃꯥꯅꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯆꯥ ꯈꯥꯏꯅ ꯈꯥꯏꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯩꯔꯝ ꯇꯤꯜꯂꯝ ꯍꯥꯏꯕꯁꯦ ꯃꯥꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯂꯥꯏꯁꯨ ꯃꯄꯥꯟ ꯊꯣꯛꯇꯨ ꯂꯩꯔꯦ ꯂꯥꯡꯂꯦꯟ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯏ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯈꯟꯊꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯕꯒꯨꯝ ꯇꯧꯔꯔꯤ ꯂꯩꯃꯅ ꯃꯈꯥ ꯇꯥꯏ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯃꯇꯝ ꯆꯥꯅ ꯂꯥꯏꯗꯨꯛ ꯊꯥꯟꯗꯦ ꯊꯥꯟꯗꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯃꯥꯅ ꯁꯨꯝꯅ ꯂꯩꯔꯝ ꯇꯤꯜꯂꯝ ꯈꯥꯏꯗ꯭ꯔꯕꯗꯤ ꯌꯨꯝꯗꯣ ꯑꯋꯥꯕ ꯇꯥꯔꯛꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯀꯔꯤ ꯑꯣꯏꯔꯛꯂꯦ ꯏꯆꯥꯕꯨꯁꯨ ꯀꯉꯥꯎꯅꯍꯜꯂꯦ ꯃꯥꯟꯖꯅ ꯇꯞꯅ ꯏꯃꯥ ꯃꯥꯁꯦ ꯏꯃꯥꯒꯤ ꯅꯃꯧ ꯅꯨꯄꯤꯅꯤ ꯏꯃꯥꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯋꯥꯔꯛꯄ ꯀꯔꯤ ꯀꯥꯏꯕꯒꯦ ꯃꯥ ꯏꯕꯨꯡꯉꯣ ꯑꯩꯅꯗꯤ ꯏꯃꯧꯅꯦ ꯍꯥꯏꯗꯨꯅ ꯁꯤꯃ ꯇꯧ ꯁꯨꯃꯥꯏꯅ ꯇꯧꯕ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯨꯅꯤ ꯃꯥꯅ ꯍꯦꯛꯇ ꯑꯩꯕꯨ ꯐꯠꯇꯅ ꯈꯟꯈꯤꯅꯤ ꯏꯃꯥꯅꯦ ꯃꯉꯣꯟꯗꯒ ꯋꯥ ꯉꯥꯡꯒꯗꯕ ꯀꯤꯔꯤ ꯅꯍꯥꯟꯁꯨ ꯏꯃꯥꯒꯤ ꯁꯝꯕꯁꯦ ꯃꯍꯥꯛꯅ ꯐꯣꯏꯔꯤꯕꯅꯤ ꯏꯟꯁꯥꯡꯗ ꯃꯣꯔꯣꯛ ꯃꯌꯥꯝ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯒ ꯏꯃꯥꯕꯨ ꯄꯤꯖꯈꯤꯕꯁꯨ ꯀꯌꯥꯅꯤ ꯃꯥꯟꯖꯒꯤ ꯃꯃꯥꯒꯤ ꯄꯥꯎꯗꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯂꯥꯡꯂꯦꯟ ꯍꯩ ꯂꯥꯡꯂꯦꯟ ꯅꯪ ꯁꯤꯗ ꯊꯨꯅ ꯆꯪꯂꯛꯑꯣ ꯂꯥꯡꯂꯦꯟ ꯇꯞꯅ ꯆꯪꯏ ꯍꯥꯏ ꯍꯩ ꯅꯪꯅ ꯏꯃꯥ ꯐꯨꯏ ꯍꯥꯏꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯐꯨꯏ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯅꯪ ꯑꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯅ ꯌꯨꯝꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯔꯦꯅꯦ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯏꯃꯥ ꯅꯃꯧꯁꯦ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯒ ꯂꯩꯔꯨꯔꯤ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯅꯤꯡꯂꯒ ꯂꯩꯖꯔꯝꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯑꯩꯅ ꯈꯥꯕꯩ ꯈꯔ ꯁꯥꯔꯨꯔꯦ
ꯑꯩꯇꯅ ꯅꯤꯡꯕꯅ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯄꯨꯔꯣꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯦ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯤ ꯏꯃꯥ꯫ ꯃꯥꯟꯖꯅ, ꯍꯩ, ꯇꯧꯁꯤꯟꯅꯅꯨ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯁꯤꯟꯅꯔꯒ ꯌꯥꯗ꯭ꯔꯣ? ꯅꯪ ꯅꯄꯥꯝꯅ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯪ ꯅꯄꯥꯝꯅ ꯆꯠꯈꯣ꯫ ꯅꯈꯣꯏꯒꯤ ꯑꯥꯒꯤ ꯄꯪꯆꯥꯆꯥ ꯄꯪꯂꯩ ꯂꯩꯇꯧꯕ ꯅꯪꯒꯤ ꯅꯅꯤꯡ ꯇꯧꯕ ꯌꯥꯕ ꯃꯐꯝꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧꯔꯣ, ꯅꯅꯤꯡ ꯇꯧꯔꯣ꯫ ꯏꯄꯥ ꯏꯄꯨꯍꯥꯛꯇꯛꯇꯒꯤ ꯂꯥꯏ ꯇꯤꯟꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ꯫ ꯅꯪ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯉꯣꯟꯗ ꯅꯪꯒꯤ ꯐꯠꯇꯅꯕ ꯋꯥꯍꯩꯕꯨ ꯀꯔꯤ ꯍꯥꯏꯈꯤꯕ ꯌꯥꯎꯈꯤꯕꯒꯦꯅꯦ? ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯀꯌꯥꯗ ꯂꯨꯅ ꯈꯟꯖꯔꯨꯕ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯅꯦꯝ ꯑꯩꯕꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤꯗꯤ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯂꯥꯏꯒꯤ ꯂꯤꯛꯂꯝ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯏꯃꯥ, ꯅꯃꯧ ꯂꯥꯟꯖꯈ꯭ꯔꯦ꯫ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩ ꯏꯃꯥ ꯏꯄꯥꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯅ ꯌꯨꯝꯒꯤ ꯑꯀꯨꯞꯄ ꯋꯥꯔꯤ ꯑꯃꯠꯇ ꯉꯁꯥꯏꯅ ꯈꯪꯂꯨꯗ꯭ꯔꯤ ꯏꯃꯥ꯫ ꯂꯩꯃ ꯃꯈꯣꯜ ꯍꯧꯅ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛ ꯄꯟꯊꯧ ꯁꯪꯒꯥꯏꯗ ꯂꯩꯁꯥꯗꯨ ꯂꯩꯔꯤꯉꯩ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎꯕꯨ ꯏꯃꯥ ꯏꯄꯥꯒꯤ ꯃꯐꯝꯗꯒꯤ ꯅꯤꯡꯊꯤꯅ ꯇꯝꯖꯔꯛꯎꯀꯣ꯫ ꯁꯥꯒꯩ ꯑꯃꯕꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯌꯨꯝꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯃꯊꯧꯗꯥꯡꯅꯤ꯫ ꯐꯖꯔꯕ ꯆꯠꯅꯕꯤ ꯀꯌꯥꯅ ꯌꯣꯝꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯅꯤ꯫ ꯂꯥꯏ ꯇꯤꯟ, ꯎꯃꯪ ꯂꯥꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯃꯅꯤꯀꯣ꯫ ꯀꯔꯤꯒꯤ ꯂꯩꯃꯔꯦꯟ ꯏꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯇꯥꯏꯕꯪꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯅꯈꯣꯏ ꯀꯔꯤꯒꯤ ꯈꯪꯗꯦ? ꯃꯗꯨ ꯈꯪꯗꯕꯅ ꯉꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯣꯛꯍꯩꯗꯕ ꯀꯌꯥ ꯊꯣꯛꯂꯛꯂꯦ꯫ ꯃꯁꯤ ꯄꯨꯝꯕ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤꯅ ꯂꯥꯡꯂꯦꯟ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯍꯥꯛ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯏꯕ ꯍꯩꯇꯣꯟ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯂꯦ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯊꯦꯝꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖ ꯏꯀꯣꯟ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯍꯤꯔꯤ ꯆꯤꯡꯂꯦ꯫ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯏꯁꯩꯄꯨ ꯄꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯑꯃꯨꯛ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯑꯅꯤꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯕꯨ ꯆꯤꯡꯈꯠꯇꯨꯅ ꯍꯥꯞꯄꯤꯔꯦ꯫ ꯂꯥꯏꯗ ꯊꯣꯟꯕ ꯃꯐꯤꯕꯨ ꯅꯨꯄꯤ ꯑꯃꯅ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯗꯦ꯫ ꯃꯃꯥ ꯍꯛꯆꯥꯡ ꯁꯦꯡꯗ꯭ꯔꯤꯉꯩ ꯁꯣꯛꯂꯨꯕ ꯌꯥꯗꯦ꯫ ꯂꯥꯏꯒꯤ ꯃꯐꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯕꯈꯛ ꯌꯥꯗꯦ꯫ ꯂꯥꯏꯒꯤ ꯂꯩꯔꯝ ꯂꯨꯕꯅꯤꯀꯣ꯫ ꯄꯨꯝꯅꯃꯛꯀꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯜ ꯏꯃꯥ ꯁꯤꯗꯕꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯐꯤꯖꯤꯅ ꯐꯤꯅꯥꯅ ꯁꯨꯛꯍꯩꯗꯤ ꯀꯥꯎꯒꯅꯨꯀꯣ꯫ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏ, ꯂꯩꯃꯔꯦꯜ ꯏꯃꯥ ꯁꯤꯗꯕꯤꯅ ꯊꯣꯡꯒꯥꯛ ꯂꯥꯏꯔꯦꯝꯕꯤ ꯑꯣꯜꯂꯤꯗꯣ, ꯊꯣꯡꯒꯥꯛ ꯂꯥꯏꯔꯦꯝꯕꯤꯅ ꯑꯃꯨꯛ ꯏꯁꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯑꯣꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯂꯥꯏ ꯃꯥꯕꯨ ꯈꯨꯃꯟꯒꯤ ꯃꯇꯝꯗ ꯈꯨꯔꯨꯝꯕꯗ ꯃꯄꯥꯟꯗ ꯍꯥꯟꯅ, ꯃꯗꯨꯗꯒꯤ ꯏꯁꯨꯝ ꯂꯥꯏꯔꯦꯝꯕꯤ, ꯊꯣꯡꯒꯥꯛ ꯂꯥꯏꯔꯦꯝꯕꯤ, ꯑꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯖꯇ꯭ꯔꯥ, ꯃꯗꯨ ꯂꯣꯏꯔꯒ ꯏꯃꯣꯏꯅꯨ ꯆꯥꯛꯍꯣꯡ ꯉꯥꯍꯣꯡꯕꯤ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯑꯣꯏꯅ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯁꯪꯗ ꯈꯨꯔꯨꯝꯒꯗꯕꯅꯤꯀꯣ꯫ ꯃꯁꯤ ꯁꯣꯏꯐꯗꯦ꯫ ꯑꯁꯨꯝꯅ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯔꯕꯗꯤ ꯏꯃꯨꯡ ꯑꯗꯣ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤꯀꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯥꯡꯂꯦꯟ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯇꯧꯕ ꯍꯧꯔꯦ꯫ ꯃꯅꯦꯝꯒꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯐꯖꯅ ꯇꯧꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯖꯤꯜꯂꯕ ꯃꯇꯨꯡꯅꯤ ꯁꯖꯤꯕꯨꯒꯤ ꯆꯩꯔꯥꯎꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯥꯛꯂꯦ꯫ ꯃꯇꯝꯁꯤꯗ ꯂꯥꯡꯂꯦꯟ ꯃꯥꯅ ꯌꯨꯝꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯂꯣꯏꯅ ꯁꯤꯠ ꯁꯦꯡꯂꯦ꯫ ꯆꯐꯨ ꯎꯌꯥꯟ ꯑꯃꯣꯠꯄ ꯃꯗꯨ ꯃꯈꯩ ꯃꯥꯅ ꯂꯣꯏꯅ ꯐꯦꯡꯗꯣꯛꯂꯦ꯫ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯃꯥꯟꯖꯁꯨ ꯃꯌꯨꯝꯗ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯅꯕ ꯃꯊꯦꯜ ꯀꯣꯏꯔꯥꯡ ꯂꯥꯡꯏ꯫ ꯂꯩꯃꯅ ꯃꯆꯥ ꯃꯃꯧꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯖꯩ꯫ ꯁꯔꯣꯏ ꯈꯥꯡꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯏ, ꯍꯦ ꯈꯨꯟꯕꯨ ꯂꯩꯃ ꯈꯨꯂꯩꯃ, ꯈꯨꯅꯤꯡꯊꯧ ꯃꯆꯥ ꯇꯣꯝꯄꯣꯛꯄ, ꯈꯨꯂꯩꯃ ꯃꯆꯥ ꯈꯨꯅꯥꯎꯕꯤ, ꯂꯥꯃꯥꯕ ꯇꯨꯃꯥꯕ, ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ, ꯁꯩꯖꯤꯟ ꯄꯣꯂꯤꯕꯤ, ꯍꯅꯨ ꯀꯣꯛꯆꯥꯎ, ꯍꯅꯨ ꯂꯩꯈꯞ, ꯄꯟꯁꯤ ꯇꯣꯟꯕ, ꯄꯟꯁꯤꯍꯜ, ꯂꯩꯔꯛ ꯁꯥꯊꯧꯕ, ꯈꯣꯡꯕꯥꯜ ꯂꯥꯂꯨꯛꯄ, ꯁꯔꯣꯏꯁꯤꯡ, ꯅꯈꯣꯏꯒꯤ ꯁꯛꯊꯥ ꯄꯤꯔꯕꯅꯤ꯫ ꯇꯨꯔꯩ ꯏꯔꯩ ꯆꯟꯕ ꯄꯨꯝꯕ ꯍꯣꯏ ꯍꯣꯏ ꯂꯥꯎꯅ ꯈꯥ ꯄꯥꯡꯅ ꯍꯣꯏꯊꯔꯕꯅꯤ꯫ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯁꯔꯣꯏ ꯉꯥꯔꯣꯏ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯤ ꯃꯥꯅ ꯍꯥꯎꯔꯩ ꯈꯥꯅ ꯄꯥꯡꯕꯗ ꯍꯣꯏ ꯍꯣꯏ